Ngasisu channel asina mayamni mafamda adugumba akhanaba topic amakak puduna laksari madudi Santidas ki Lausing. Santidas ki Lausing achamba araiba nante. Santidas ki Lausing si mitai khunai sida aphabada singba lausingla pattabada singba lausingla haibasi khunai miyam aikoina naina haudragadi kamdauni karigumba faramlabadi fai palamdaba thoklabadi haibadi khunai sigi punsida kanaba phanglamdrabadi luribani kanana mangjagani Hindu haibadi mayangna mangjagadabara maitai khunaina mangjagadabara ngasigi ahal laman isa singi mapa mama aikoina isa isu singi phananabata khanaduna punsigi awaba kayabu khangjinduna isa isu singi nungaiba kayana ahal aikoi mapa mamagi awaba koklibani asigumba isa isu singnasu mapa mama mapu maben ahal laman singbu nungsinaribani nungsiribadi ataida natte thawaina thawaida nungsibani sikhrabasingi mafamda nungsiba poknariba thamnariba haibadi ahingbana asibabu nungsiribasi thawaina thawaibu nungsiribani Santidas ki thawai haibadi ahingba aduna mitai khunai sigi mafamda thambiramlibasi karamba makalgi nungsiba loksingi khudolno haibasi nungsiraba khunai sigi tungi yengba mityeng amada mityeng chana thamnaduna thifam thoi thengnaba makhaidudagi kari phangba ngambage yenglaga Santidas ki thauramgi masilan afaba singdu lokhachi Santidas ki Lausingna mitai khunai asida dharmagi thajanaba pathap amagi mapangalna khunai asigi saktam mapum haibadi phurup amabu machet tahankhi haibadi Hindu ni khanba khara Hindu natte khanba khara mi phurup amabu macai khunai haibadi maitai khunai asida ohennanaba Hindu Manipuri amasung maitai haiduna thambiram-basina maitai khunai sida wakhal machet tahalibasi pukningda wakhalda lamchatta lijatta chatna pathapna chingbada ohellibani pumnamaksi khunai sina ikhang khangnariba chatnaribani chayetnaba leire haibasi ikhang khangna iu una chatnabigi liching amana chingduna khunai sina chatnaribani chatna hanba ngamlibasi Santidas ki Lausinggi lanani Santidas ki Lausingna Hindu machet mitai machet na maitai ida Hindu oinaba hotnabada khunai sida chayetnabani mitai sumini Bengali mahanta Santidas sumini mitai gi miyam haibadi furup amabu Santidas mathantagi wakhalna singba langi lambida chatnabigi thaurina chetna pulapna punduna pubadi Bengali Hindu magi kananaba lausingla natraga maitai khunai furup asi kananaba lausingla natraga Hindu magi sada nauda miyam mama khunai sigi marakta haurakpa pambi haibadi punsi kayabu kana hannanaba singba lausingla haibasi lausing masak sengna khangnanaba khunai sina ipa ipugi liklam asengbadu phangjananaba hotnadaba yadabaduni matamgi mamingbu wahai amada pung kawi adunabu pung kaya tare hainari natraga hangnari pung ama tare ani tare khumnari mitai gi khunai gi pung matam tare matam lairembi imana mikap thoknanaba hudokpasi matam kuiramale mapari mamom kaya khomle mikap thoknakhre Bodha Chandra iningthau leibaki ningthau kongi yaifaba iningthau phawba mapa mapu ningthau singi liklam lale khangduna leibak miyambu wakhalgi mainam mairi chukhatpiduna mitai bingkap thoklo hairamlaba natabra Okendra ningthau mapari leisemba sanajawbai ningthauna nongkhrang
ꯏꯍꯜꯂꯤꯕꯁꯤ ꯂꯤꯂꯣꯡ ꯏꯔꯣꯡꯗ ꯃꯩꯇꯩꯒꯤ ꯏ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯗꯒꯤ ꯍꯧꯔꯗꯨꯅ ꯈꯨꯟꯅꯥꯏꯁꯤ ꯏꯍꯜꯂꯝꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯇꯩꯅ ꯇꯨꯝꯕꯒꯤ ꯃꯇꯝꯗꯨ ꯅꯠꯇ꯭ꯔꯦ, ꯃꯤꯇꯩꯒꯤ ꯃꯇꯝ ꯅꯨꯃꯤꯠ ꯌꯨꯡꯂꯦ꯫ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯍꯥꯏꯕꯗꯤ ꯃꯩꯇꯩꯅ ꯏꯁꯥꯒꯤ ꯐꯨꯔꯨꯞ ꯆꯥꯗꯥ ꯍꯟꯖꯤꯟꯖꯗꯨꯅ ꯍꯤꯟꯗꯨꯅꯤ ꯈꯟꯅ ꯍꯤꯡꯅꯔꯝꯕꯗꯒꯤ ꯉꯁꯤꯗꯤ ꯃꯤꯇꯩ ꯑꯣꯏꯅ ꯍꯤꯡꯖꯕ ꯂꯩꯕꯥꯛꯀꯤ ꯊꯧꯔꯝꯗ ꯂꯤꯆꯠ ꯍꯥꯏꯕꯗꯤ ꯙꯔꯃꯒꯤ ꯃꯇꯥꯡꯁꯤ ꯊꯥꯗꯣꯛꯄ ꯏꯌꯥ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯄꯟꯗꯕ ꯏꯌꯥ ꯌꯥꯗꯕ, ꯅꯩꯅꯗꯕ ꯌꯥꯗꯕ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯦ꯫ ꯃꯔꯝꯗꯤ ꯈꯨꯟꯅꯥꯏꯁꯤꯕꯨ ꯂꯣꯌꯨꯝꯕ ꯁꯥꯗꯨꯅ ꯁꯥꯟꯇꯤꯗꯥꯁꯅ ꯐꯥꯔꯒ ꯃꯤꯇꯩꯕꯨ ꯍꯤꯟꯗꯨ ꯆꯠꯍꯟꯈꯤꯕꯁꯤ ꯅꯠꯇ꯭ꯔꯒ ꯑꯣꯜꯍꯟꯈꯤꯕꯁꯤ ꯙꯔꯃꯅꯅꯤ꯫ ꯙꯔꯃ ꯆꯠꯇꯕ ꯃꯤ ꯑꯗꯤꯕꯥꯁꯤ ꯃꯊꯛꯇ ꯊꯝꯖꯈ꯭ꯔꯕ ꯋꯥꯐꯝ ꯍꯥꯏꯕꯗꯤ ꯃꯤꯇꯩ ꯂꯤꯆꯠ ꯙꯔꯃ ꯆꯠꯆꯕ ꯏꯄꯥ ꯏꯄꯨꯁꯤꯡꯗꯕꯨ ꯆꯌꯦꯠꯅꯕ ꯂꯤꯆꯠ ꯍꯥꯏꯕꯗꯤ ꯙꯔꯃ ꯑꯃ ꯅꯧꯅ ꯁꯦꯝꯗꯨꯅ ꯑꯔꯤꯕ ꯃꯩꯇꯩꯒꯤ ꯏꯗ ꯑꯅꯧꯕ ꯃꯤ ꯃꯩꯇꯩ ꯍꯥꯏꯕꯁꯤ ꯅꯧꯅ ꯁꯦꯝꯂꯒ ꯃꯩꯇꯩ ꯃꯅꯤꯄꯨꯔꯤ ꯃꯊꯛꯇ ꯊꯦꯡꯅꯕꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯙꯔꯃ ꯑꯅꯧꯕꯁꯤꯅ ꯁꯦꯝꯕꯅꯤ꯫ ꯑꯅꯧꯕ ꯙꯔꯃꯁꯤꯅ ꯈꯨꯟꯅꯥꯏꯁꯤꯕꯨ ꯐꯥꯕꯅꯤ꯫ ꯈꯨꯟꯅꯥꯏꯁꯤꯒꯤ ꯆꯦꯛꯁꯤꯜꯂꯛꯄ ꯍꯤꯔꯝ ꯄꯨꯝꯅꯃꯛ ꯂꯤꯆꯠ ꯙꯔꯃꯗ ꯁꯣꯛꯅ ꯁꯦꯝꯂꯝꯕ ꯑꯣꯏꯕ ꯃꯔꯝꯅ ꯁꯥꯟꯇꯤꯗꯥꯁꯀꯤ ꯂꯧꯁꯤꯡ, ꯍꯤꯟꯗꯨꯒꯤ ꯂꯧꯁꯤꯡ ꯃꯁꯤꯡ ꯁꯨꯅ ꯑꯃꯃꯝꯇ ꯂꯧꯈꯠꯇꯨꯅ ꯃꯩꯇꯩꯅ ꯃꯩꯇꯩꯒꯤ ꯏꯔꯜ ꯑꯁꯦꯡꯕꯗꯨ ꯈꯛꯇ ꯍꯤꯟꯗꯨꯗꯒꯤ ꯃꯟꯈꯠꯐꯝ ꯅꯠꯇ꯭ꯔꯒ ꯂꯧꯊꯣꯛꯐꯝ ꯊꯣꯛꯏ꯫ ꯑꯩꯒꯤꯅ ꯑꯩꯒꯤꯅꯤ, ꯃꯤꯒꯤꯅ ꯃꯤꯒꯤꯅꯤ, ꯃꯤꯒꯤ ꯃꯅꯥꯠꯄꯨ ꯑꯩꯒꯤ ꯏꯅꯥꯠꯀꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯣ, ꯃꯤ ꯑꯇꯣꯞꯄꯅ ꯍꯥꯏꯔꯣ, ꯃꯤꯅ ꯅꯣꯛꯅꯒꯗꯕ, ꯃꯤꯌꯥꯝꯁꯤꯅꯗꯤ ꯎꯔꯤꯕ ꯈꯟꯊꯕ ꯊꯤꯜꯂꯕ ꯋꯥꯔꯤꯅꯤ꯫ ꯁꯨꯕ ꯕꯤꯕꯥ ꯍꯥꯏꯅ ꯂꯨꯍꯣꯡꯕꯒꯤ ꯆꯦꯄꯥꯎ ꯕꯥꯔꯇꯟꯗ ꯏꯔꯤ꯫ ꯕꯤꯕꯥꯅꯤ ꯍꯥꯏꯔꯒ ꯃꯌꯥꯡ ꯍꯤꯟꯗꯨꯅꯕꯨ ꯑꯄꯣꯛ ꯑꯁꯥ ꯄꯣꯠ, ꯂꯝꯂꯥꯏꯒꯤ ꯄꯣꯠ, ꯑꯊꯦꯟꯄꯣꯠꯅꯆꯤꯡꯕ ꯄꯣꯠꯁꯤꯡ ꯄꯨꯗꯨꯅ ꯕꯤꯕꯥ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯚꯥꯔꯠꯀꯤ ꯍꯤꯟꯗꯨꯁꯤꯡꯅ ꯆꯠꯅꯗꯕ ꯂꯤꯆꯠ ꯍꯥꯏꯕꯗꯤ ꯙꯔꯃꯒꯤ ꯄꯣꯠꯆꯪꯁꯤꯡ ꯃꯩꯇꯩ ꯈꯨꯟꯅꯥꯏ ꯑꯩꯈꯣꯏꯒꯤꯗꯤ ꯊꯥꯗꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕ, ꯂꯨꯍꯣꯡꯕꯗ ꯄꯨꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯪꯁꯤꯡꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯤ ꯍꯤꯟꯗꯨ ꯑꯩꯈꯣꯏꯅ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠ ꯀꯥꯏꯗꯅ ꯄꯣꯠꯁꯤꯡꯁꯤ ꯄꯨꯔꯤꯕꯁꯤꯅꯤ꯫ ꯋꯥꯐꯝ ꯑꯃꯅ ꯈꯟꯅꯒꯗꯕ ꯍꯤꯔꯝꯗꯤ ꯍꯤꯟꯗꯨꯒꯤ ꯕꯤꯕꯥꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤꯗ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯀꯤꯕꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯍꯤꯟꯗꯨꯕꯨ ꯕꯤꯕꯥ ꯇꯧꯖꯒꯅꯤ ꯍꯥꯏꯅ ꯆꯦꯄꯥꯎ ꯆꯠꯂꯒ ꯂꯨꯍꯣꯡꯐꯝꯅꯤ ꯍꯥꯏꯅꯔꯤꯕ ꯊꯧꯔꯝꯗꯨꯗ ꯀꯨꯟꯗꯣ ꯄꯔꯦꯡ ꯅꯨꯄꯤꯅ ꯅꯨꯄꯥꯗ, ꯅꯨꯄꯥꯅꯁꯨ ꯅꯨꯄꯤꯗ ꯍꯨꯛꯅꯔꯤꯕꯁꯤ ꯍꯤꯟꯗු ꯕꯤꯕꯥꯒꯤ ꯌꯥꯎꯗꯕ ꯄꯣꯠꯆꯥꯛ ꯑꯃꯈꯛꯅꯤ꯫ ꯃꯤꯇꯩꯒꯤꯗꯤ ꯍꯨꯛꯅꯗꯕ ꯌꯥꯗꯕ ꯀꯨꯟꯗꯣ ꯄꯔꯦꯡꯅꯤ꯫ ꯃꯪꯒꯜ ꯁꯨꯇ꯭ꯔ ꯃꯅꯤꯄꯨꯔꯤ ꯍꯤꯟꯗꯨ ꯂꯨꯍꯣꯡꯕꯗ ꯉꯛꯁꯝꯗ ꯀꯤꯅꯗꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯩꯅꯁꯤ꯫ ꯃꯅꯤꯄꯨꯔꯤ ꯍꯤꯟꯗꯨ ꯍꯥꯏꯕꯁꯤ ꯚꯥꯔꯠꯀꯤ ꯍꯤꯟꯗꯨꯗꯒꯤ ꯏꯇꯣꯞ ꯇꯣꯞꯄ ꯍꯤꯟꯗꯨ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯔꯤꯕꯔꯥ? ꯈꯜꯂꯨꯕꯗ ꯑꯉꯛꯄ ꯐꯥꯎꯏ꯫ ꯁꯥꯟꯇꯤꯗꯥꯁꯀꯤ ꯂꯧꯁꯤꯡ ꯑꯆꯝꯕ ꯂꯧꯁꯤꯡ ꯅꯠꯇꯦ꯫ ꯙꯔꯃ ꯍꯥꯏꯕꯗꯤ ꯂꯤꯆꯠ ꯀꯥꯏꯕ ꯄꯥꯝꯖꯗꯕ ꯃꯤꯇꯩ ꯈꯨꯟꯅꯥꯏꯕꯨ ꯙꯔꯃꯒꯤ ꯆꯌꯣꯠ ꯆꯩꯅꯥ ꯏꯗꯗꯤ ꯅꯩꯕ ꯉꯝꯗ꯭ꯔꯕꯁꯨ ꯏꯗꯨꯒꯤ ꯂꯤꯆꯠ ꯙꯔꯃꯗ ꯈꯨꯠ ꯊꯥꯈꯤꯕ ꯙꯔꯃꯒꯤ ꯂꯧꯁꯤꯡꯅꯤ꯫ ꯃꯤꯇꯩ ꯂꯩꯕꯥꯛꯁꯤꯗ ꯉꯁꯤꯃꯛ ꯆꯠꯅꯔꯤꯕ ꯒꯧꯔ ꯙꯔꯃ ꯍꯥꯏꯔꯤꯕ ꯙꯔꯃ ꯑꯁꯤ ꯚꯥꯔꯠꯕꯔꯁ꯭ꯌꯒꯤ ꯑꯇꯩ ꯍꯤꯟꯗꯨ ꯙꯔꯃ ꯍꯥꯏꯕꯗꯨꯒ ꯆꯥꯡꯗꯝꯅꯔꯨꯕꯗ ꯍꯤꯔꯝ ꯑꯃꯠꯇꯗ ꯆꯥꯁꯤꯟꯅꯗ꯭ꯔꯦ ꯆꯨꯁꯤꯟꯅꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯙꯔꯃ ꯃꯁꯥꯃꯛꯀꯤ ꯆꯠꯅ ꯄꯊꯥꯞꯅ ꯇꯥꯛꯂꯤ꯫ ꯈꯨꯗꯝꯗꯤ ꯚꯥꯔꯠꯀꯤ ꯍꯤꯟꯗꯨ ꯆꯠꯄ ꯃꯌꯥꯡꯁꯤꯡꯗ ꯙꯔꯃ ꯒꯧꯔ ꯙꯔꯃ ꯑꯁꯤ ꯆꯠꯅꯅꯕ ꯁꯟꯗꯣꯛꯂꯨꯕꯗ ꯀꯅꯥꯅꯁꯨ ꯁꯟꯗꯣꯛꯇꯦ, ꯄꯥꯝꯕꯁꯨ ꯄꯥꯝꯅꯗꯦ, ꯋꯥ ꯌꯥꯝꯃꯤ ꯁꯨꯞꯆꯒꯦ꯫ ꯂꯝꯗꯝꯁꯤꯒꯤ ꯒꯧꯔ ꯙꯔꯃꯗꯤ ꯃꯩꯇꯩꯒꯤ ꯙꯔꯃ ꯑꯣꯏꯔꯤ꯫ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯃꯩꯇꯩ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯒꯧꯔ ꯙꯔꯃꯕꯨ ꯒꯧꯔ ꯙꯔꯃ ꯍꯥꯏꯗꯦ, 'ꯃꯅꯤꯄꯨꯔꯤꯖꯝ' ꯀꯧꯏ ꯍꯥꯏ꯫
ꯃꯌꯥꯡ ꯍꯤꯟꯗꯨꯁꯤꯡꯅ ꯁꯅꯥꯃꯍꯤ ꯂꯥꯠꯇꯦ, ꯂꯩꯃꯔꯦꯜ ꯂꯥꯠꯇꯦ, ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯗꯦ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤ ꯃꯩꯇꯩꯗꯤ ꯊꯥꯗꯣꯛꯄ ꯌꯥꯗꯦ꯫ ꯙꯔꯃꯁꯤꯗꯒꯤ ꯃꯩꯇꯩꯁꯤꯡꯅ ꯃꯩꯇꯩꯒꯤ ꯏꯅꯥꯠ ꯃꯈꯩ ꯈꯟꯗꯣꯛꯆꯔꯒ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯑꯁꯤ ꯐꯤꯖꯨꯝ ꯊꯥꯗꯨꯅ ꯆꯠꯆꯔꯤꯕꯁꯤ ꯁꯥꯟꯇꯤꯗꯥꯁꯀꯤ ꯂꯧꯁꯤꯡꯅ ꯐꯥꯕ ꯌꯥꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯄꯨꯒꯤ ꯑꯣꯏꯅꯗꯤ ꯃꯆꯥ ꯃꯁꯨ ꯑꯁꯦꯡꯕꯁꯤꯡꯗꯨꯅꯤ ꯍꯥꯏꯖꯒꯦ꯫ ꯁꯥꯟꯇꯤꯗꯥꯁꯅ ꯁꯦꯝꯖꯕ ꯙꯔꯃꯒꯤ ꯃꯃꯤꯡꯁꯤ ꯁꯥꯟꯇꯤꯗꯥꯁ ꯙꯔꯃ ꯀꯧꯔꯝꯗꯕꯁꯤ ꯑꯏꯕ ꯏꯁꯥꯅ ꯉꯛꯏ꯫ ꯃꯔꯝꯗꯤ ꯙꯔꯃ ꯁꯟꯗꯣꯛꯄ ꯃꯤꯁꯤꯡꯒꯤ ꯃꯃꯤꯡꯗ ꯙꯔꯃꯗꯨꯕꯨ ꯈꯪꯅꯩ꯫ ꯂꯝꯗꯝꯁꯤꯗ ꯆꯠꯅꯔꯤꯕ ꯍꯤꯟꯗꯨ ꯙꯔꯃ ꯃꯈꯜ ꯑꯁꯤ ꯍꯤꯟꯗꯨ ꯃꯌꯥꯡꯁꯤꯡꯅ ꯄꯥꯝꯅꯗꯕꯒꯤ ꯃꯔꯝꯗꯤ ꯙꯔꯃꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯂꯥꯠꯄ, ꯂꯥꯏꯃꯔꯦꯜ ꯂꯥꯠꯄ, ꯃꯤꯇꯩꯒꯤ ꯃꯅꯥꯠ, ꯂꯤꯆꯠ, ꯃꯌꯥꯝ, ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯅꯆꯤꯡꯕꯁꯤꯡ ꯌꯥꯎꯔꯤ꯫ ꯁꯥꯟꯇꯤꯗꯥꯁꯀꯤ ꯂꯧꯁꯤꯡꯅ ꯃꯩꯇꯩꯒꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠ ꯂꯟꯁꯦꯡꯁꯤꯡꯕꯨ ꯃꯥꯡꯍꯟꯕꯗꯤ ꯉꯝꯈꯤꯗꯦ ꯍꯥꯏꯅ ꯑꯏꯕꯅ ꯃꯌꯦꯛ ꯂꯥꯅ ꯄꯥꯎꯗꯝꯂꯝꯈꯤ꯫ ꯑꯏꯕꯁꯤ ꯑꯩꯍꯥꯛꯅ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯦꯅꯣꯅꯤꯃꯁ ꯑꯣꯏꯅ ꯊꯝꯖꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯦꯅꯦꯜ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯈꯥ ꯇꯥꯕ ꯑꯗꯨꯗꯤ ꯄꯥꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯅꯩꯅꯕꯤꯌꯨ, ꯈꯟꯅꯕꯤꯌꯨ꯫